Security forces na tongan MAFAM SINGDA THIBA HUMBAGI THABAK CHATHABADA TONGAN ba lona THINKHRABA LALHOULUP ahumgi Meeoi mari Senkhai Thumkhai ga CHATHABADA Chennaba ga mari leinana Fagatpa Ngamkhre hairi Manipur police ki control room dagi tharakpa pau amada lona THINKHRABA LALHOULUP KCP PWG gi Meeoi ani Imphal East ki Porongpat police station na konba Mahabali dagi fare hairi makoi ani adudi ningthauzam Jupiter Singh Elias Bungcha chahi kuntaret amadi Sorokhaibam Amarjit Singh Elias Halakpa Khuman Elias Abos chahi kungamari ni hairi makoi ani dagi M20 pistol ama magazine da yauramba marumanga two-wheeler ama sling bag ama amadi mobile phone ani Fagatpa Ngamkhre hairi nakal amarom dasu Manipur Police na Imphal West ki Lamphel Police Station na konba takyel kolom lekai dagi lona Thingkhraba Lalhoulup UNLF Pambai ki Meeoi ama fare hairi Meeoi adudi Laurembam Mani Singh Elias Lurengamba Elias Mani Mukta chahi nifugataruk ni hairi Meeoi asidagi mobile handset ama two-wheeler ama amuba machugi wallet ta yauramba sel oina lupa lising mariga Chaniga humdra amadi Aadhaar card ama fagatle hairi loinana ningthaukhong ITI road dagi lona Thingkhraba Lalhoulup PLA gi Meeoi ama faba ngamkhre Meeoi adudi Pukhambam Prem Singh Elias Hobson chahi nifugatare ni Meeoi asidagi mobile phone ahum wallet ta yauramba pan amadi Aadhaar card recovery tawre haina pawas na makatari